Naga area da Kuki sangba thinki badigi Kuki sing sauna saiting pangli. Kuki MLA tara na Naga MLA tara unaduna yasinaba purakadabani Kuki People's Alliance. Fudil Naga Coordination Committee FNC na Naga area da Kuki sangba thingba maru oina Champur to Kangpokpi road thingbagi khongjang sangsiliba sida akan mamiyeng sangdun lokat piyaba thabok lakonaba Kuki People's Alliance KPA na Kuki Jau MLA tara gi maphamda aphong ba sirol thadun khankhri. KPA gi Vice President Dr. Sinkolal Thangsing na kuyek dun thadokiba takshin warol atuda Kuki gi life Kuki miyang gi yamna maruiba economic amadi logistic lifeline am oiriba chu Champur gi Kangpokpi taba lamida Fudil Naga Coordination Committee FNCC ko naga group amana blockade chatharakpa numit tarani phajingkhre blockade ki khongjang changhin ki basina lambi asida Nomagi darkar roiba polam sing maru oina medical supply amadi essential commodities sing puthok pusin tawbud sound apan pirakpana hanadagi sel thungi awaba kya mayu nadun laiba Kuki-Jau community ki misam miyamda ka hena awaba piri hari maram asina Kuki-Jau miyangi mihut oiriba MLA tarana athubu matamda apun bami pham ama pangthok tuna hiram masigi matang kari tawgadagi haiba firep lawgadabane loina na khoi gi counterpart am oiri Naga MLA taraga pau phauna tuna sangsiliba blockade ki khongjanga si athubu matamda loisinna ba taksingadabane hadi amarom state lenga amadi madi leina ba authority na su awaba mayoknari ba miyam gi hak safety amadi yaipana bagi damak hiram masida akan mamiyeng sangbina basu KPA gi mekedi gi pungning singsilakli KPA gi Vice President thaba aphong ba siroladuna Kuki-Jau MLA tara gi pungning singsiladuna sangsiliba Naga gi khongjanga si athuba matamda handokna ba thabok lakotna leiba tarabadi nakhoibu thajaba thamduna mihut amu oina thagaliba community asigi misam miyam gi marakta penadabe hengalakpaga loina hena awawa ama oirakani maram asina athuba matamda oiragliba phiba masigi waroisin ama purakna ba thabok lakotgadabani haibigi thajabasu KPA gi mekedi gi thamlakli Bishnupur district ki tuan bi school singi hostel sana bi Union Education Minister ore yum tamkhre Darti Ava Janjatiya Gram Uttarakas Abhiyan DA JUUA amasung Pradhan Mantri Janjaki Adibasi Niba Maha Abhiyan PM JANMMMN gi makhar Bishnupur district ki tuan bi school gi hostel sana bangasi Union Education Minister Dharmendra Pradhana virtual gi khuthangda ore yum tamkhre amaramda Union Minister of Education for State Dr. Sukanta Mazumdar na virtual oina Kangpokpi district ki ti Baisong hostel sana bangasi ore yum tamkhre tribal community bu education amadi infrastructure development piduna uplift tawna ba panamda nambol sabal kai daliba Nari Kalyan Vidyalaya bu DA JGUA gi makhara hostel sana ba khangat pari yaukibani Directorate of Education is Nasinduna Union Education Minister na virtual oina school sigi hostel sanap sangabi thoramaduda Bishnupur gi Deputy Commissioner Puja Elangbam sarugyaki thoramadu wangang laduna DC Puja Elangbam na mahiroi singi khudung sana ba hostel ma sana ba Ministry of Education na lokolak ba thorang bu apen phungdoki Education haibis khunai mi yumbi amani haiba wapam thambaga loina educational system hena phagatna ba makhata na hotna bi tangai phata ba wapam sing thamki loina oja sing nasu mairoi sing bu tungi aphaba citizen amam oirakna ba puksiel sing na takpi tambina bu so appeal takhi thauramadu chief engineer yumnam Bosawa masum ZEO atom gunamani amadi atai mari lena ba official sing sarugyaki amaramda Kangpokpi district IT rota leibati Baisong hostel sana Union Minister of Education for State Dr. Sukanta Mazumdar nang si Barsul in Oregium tamkhre Oregium tambagi thoramadu the Union Minister of State for Education in charge Jayanta Sauduri amadi amasum MP Alfred Angam author sarugyaki hari JNMDA gi recruitment aran masathare indu Jawaharlal Nehru Manipur Dance Academy JNMDA gi recruitment sauna namthak tawre maramaduna recruitment si hanbiyu han recruitment si gi candidate oikhiba hanglem indu na phongdorakli ngasi major khulda leiba Manipur Press Cup ta pangthokiba pawgi mifamda makna makha taradun hai sei sigi April amada JNMDA na thabak kawgi advertisement tholakpagi matung ina maksu Guru Sutradari amadi Rasdari gi post ani asita thaba asi thaki JNMDA na post asi thaba yabi gi niyam khara thami
Madugi matung ina condition ahum piri. Condition A gi matung ina mathau taba document sing hapki. Condition B da sahi taret ki experience certificate amadi. Condition C da Sangit Natak Academy ki awardee oigadabani hari. Condition B amadi CSE or haina ama natragan ama oigadabani hari. Maram aduna mahakna condition C gi document si oina hapki. Mahakna hai tha asigi mapanda JNMDA gi director na phone tawraktuna condition B gi sahi tarek ki experience certificate asi haptaba maramna thaba asi thaba yararoi haina khangalaki. Amasum application form pisin kiba matamdadi academy gi maikei gi document award pa leitri haina khangalaki. Director na hairakpagi matungina experience certificate asi hapsilakle haijaba matamda ayaba pirakhidi. Atopa candidate amagi oinadi award pa document hapsinki. Atopa candidate amagi oinadi award pa document hapsinanki. Maki punna document sudi haiduna screening digi kutoktuna interview yohan bikiti. Say trade ki experience certificate yaudrabasu interview sigi condition ongi matungina sangina tak awardee ama oirabadi yari hani yauribisingi matungina maki usdat Bisma Milan Khan Yuba Puraska Award King ngasi Sangit Natak Award ama oidrabasu haina hanglaki. Saitre ki experience certificate yaudabigi document sudabigi namar screening test yaubu yaroi. Interview yaubu yaroi haina nathaiduna thamlingai mari lainabasingda wakatuna sarangni sarakta interview gi phalauk thoki. Guru Rasdari ki post ta khalak liba candidate asi post diploma certificate ras asi suktam tamlakta ba misangni certificate pai da candidate asi karam haina screening pass tawri bano haibasi asubu hanga moirakli amasum sangeda pung loiba miyoesi karamna Guru Rasdari ki post ta khali bano haiki induna makha taraduna sathariba thong asina takpadi recruitment asi yamna sauna aran mon sathare haidi Sangit Natak Academy New Delhi amasung governor da suhiramasigi matangda wakat na matangatkre adubo ngasi fawo pakuma matalaktre adubo lana satakiba recruitment asi kakpiduna atubo matamna post asigi recruitment nauna tabiyo Sangit Natak Academy ki authority yauraga sathariba recruitment asi lale khangna tumina laithokpadi langeni amadi masi yamna ikainai haina sumangna makhata na phongdokhi August ahumda mahiroi singi sangyeng laibana ban blockade tawbigano milat lamda masigi lol amadi mayak pusakona ba mite irol iyek loina sirol apun malup milal kang lai pang sei kudingi pangthok tuna lakpa mahiroi singi mite mek sangdam na ba sei sigi oina lakdiba August ahumda pangthok lagani namira sida Manipur laidiba CSO amati lanai sangstan singna kariguma makhal gi ban blockade tawbigano haina milal gi sirol amana phongdorakli August ahum numaijung numiki ayuk pung 13 digi Nungthil pung amaga makai phawa taraga mapalak subo ina pangthokadori ba sangdamna ba sigi sem saba punamag loiri mairoi singna tha sigi kuntra phawa gi manungda sangdamna ba sigi form pisilakta ba singi wakat lawjaroi loinana exam hogada ba pung ama watlingai da exam center thunglaga da bani exam hokraba matungda sangbagi khudong saba piroi anataba pambai sisinaramba mahiroi sing khudakra tantokani sai sidigi hogduna sangdamna ba si class 1 2 3 4 5 6 7 8 9 10 haina category tara thongna pangthokani makok mathang taraba sing sakang se memento ga loinana shiel gi mana oina lupa 5,000 pigani category khudimaki oina consolation tara khangatuna sakang se ga loinana lupa 1,000 pigani milan lol mek sakona ba sangsilakli ba khongjang asida punamang sarok yamina si loinana security isil inaw sing sumateng pangbina ba milal gi sirol sina apel torakli Tentara sunma miyam da thamjaram ki hausi ko ina di miyam pao matanga sa lusinjarage mas makata ba ano ba update miyam punang ngamin sena channel sigi makedi ki miyang iphamda makata na thamjari